Numit Tarani Chumna Chathagadaba Manipur Sangai Festival 2017 Hapta Kangjibung Amani Bhaiga Chandra Open Air Theatre da Harau Tayambagalina Hudokre. Laibagasi President Ramnath Kovind Numit Nini Chumna Chathagadaba Ahanba Northeast Development Summit Ngasi City Convention Center in Falda Hudokre. Awang Nongpok Lamdam ki Khwaidagi Chawba Center ama oiriba Manipur Trade and Expo Center ngasi Lamboi Khonang Khongda Chief Minister N Biren na hangdokre. Amasung Chayola Machumna Chathagadaba India amadi Myanmar gi lan mising yapunba lan oraiminabagi thoram ngarangdagi Meghalaya da hudokre. Mayam Kurumzari Adomna Yangbiribasi Impact News ni. I Bidyarni Tinguzamna, Hauzik Pungja Sifabagi, Maru Ibapausing Yam the Pizari. Numitarani Chumna Chathagadaba, Manipur Sangai Festival Lissingani Tarataret Ngasi, Lebak Asiki President Ramnath Kovinna, Hodokre. Kumhay Asiki Mapung Ibatoram, Amoina, Hapta Kangjibungamadi, Bhaiga Chandra Open Air Theatre da, Pangtok Ibatoram Lebak Asiki First Lady, Savita Kovind. Tourism ki Union Minister of State KJ Alphonse, Nagaland ki CM TR Jeliang amadi Arunachal ki CM Pema Khandusu Sarukyaki. Thauram asigi athoiba mithung le noikiba President Ramnath Kovind picture abasu state asi Furup kayana khundaba makhal makha kaya gi cultural heritage leiba lamdamasda laktuna ngasigi festival asi haudokpada hainingai leitana nungaiba phawi haiki. State asina thongnau oiduna Southeast Asia da leriba leibak singa leiba asiga aphaba mari thamnabagi machak amasu oiri leibak singa asiga aphaba mari thamnanaba state asida athuba matamda connectivity project sing paikhatpa mathau tai athuba matamda Imphal to Lihal airport da air cargo terminal sanaba plan leire haiki nongthaki lambi phagat hanbata natana rail lambi sing athuba matamda phagat handuna lalolitiki chawrba lambi ama sengatkani Manipur asi Mahausagi ningthiraba mafam kya leibata natana sana khotnabagi lamda state asi India gi konungni haina singthanaribani state asida khwaidagi liraba polo ground leiba polo masana hawdokhiba malengi amata ngairaba atawba phumgi park loktak pat malengi mafam ataida phangdaba sa sangai amadi lei sirilili leiba se chawthok chaningai ni Masida Natana, Lebagasi Mingchat Purakibi, boxer Mary Com amadi Indian football da, player Masingam na Puthok Padanatana, Sana Konabagi Lamda, Lebagasi Mingchat Purakiba Sanaro Kya Puthok Lamda Masibu, Indiana Kaupum Tokte Haiki. This is the perfect showcase for the cultural diversity and richness of Manipur, comprising its various communities and beautiful social fabric. The food and culture, adventure, sports and crafts, handlooms and universally admired dance forms of Manipur cannot find a more appropriate setting. One can travel across the world but rarely come across a location as spectacular as Loktak Lake. I am told this is the largest freshwater lake in the northeast with the only floating national park on our planet. It is a paradise for tourists and I am glad the government is making efforts to promote the tourism potential of Manipur. Truly, this is a festival and this is a state that needs to be experienced at leisure. Manipur's cultural traditions, its social, religious and ethnic mosaic and its history of courage and resilience are an inspiration for everybody in India. Thauramadu Saruyakiba Manipur ki Governor Dr. Nazma Heptulana Lamdam asigi fazaraba culture amadi cultural heritage sing asibu miyam da khanghanduna langkoiba singi panthungpham ama oinaba hotnaba mathau tai haiki culture chawkhatnaba hotnabada nupi singi chawraba thodang lei malem da khwaidagi chawba nupi singtagi oiba kaithel state asida leiba sina State asida nupi singbu awang bathakta thammi haibadu masak takli. State asigi oina ihan hanba nupi governor oiba phangbase aduki matik nungaiba phawi haiki. Resource leizadaba malengi leibak kayana lamkoiba singi panthungpham oinaba mafam kaya semgatuna leibak adugi senmitlon leinaba hotnari.
Nakal amaromda state asidi nauna semgatludrabasu langkoibasingi panthumpham oibayaba makhal makha kayagi fazaraba saktam leiba lamdam ama oiribani haiki. The world's largest women's market is in Manipur, the Emma market. So, women are already empowered in Manipur. And I thank you very much for sending me as the first woman governor and 18th in line. I may not be wrong to say that nature has been bountiful and bestowed in Manipur all the splendor which nature had. Manipur is a biodiversity hotspot with rich heritage of flora and fauna, and it can easily grow to a tourism hub. Thauramadu da saru yakiba Manipur ki Chief Minister N. Birena festival asiga iroinana mapalam ki delegate yauna Northeast Development Summit pangthokpa chayasina ihan hanbani. Summit asida natana English singani taradagi haukiba festival asi hena mapung marai phanaba state animal oriba sangai gi leifam kaibul lamjau yauna tongan tongan ba mafum kayada kumai asi pangthokpa chahi asina hanbani. Uran scheme ki saruk ama oina air connectivity fagatnaba mathang chahi English singani taranipan ki January amadagi Imphal dagi Delhi fawgi direct flight lehenaba sem sabaloire haiki. State asibu tourism gi lamda achauba ahongba ama puraktuna tourism gi lamda chaukhatpa lamdam ama oinaba anoba lengakna awangba thakta hotnari. Lengak asina jingtam animak thong manana chaukhat handuna lamdam asigi culture amadi heritage sing asibu yokhatnaba hotnariba sida miyamna punna sagat piu haiki. With formation of the new government in the state, there is a growing feeling of optimism and heightened expectations in the minds of public. The state government therefore decided to scale up the Sangai Festival into a mega event for showcasing the tourism potentials of the state. Another unique feature in this edition is to showcase the culture, art form, cuisine, handloom and handicrafts. Awang nongpuki lamdam sing chaukhat pahaibasi India chaukhat pani haina Northeast Development Summit amadi Manipur Sangai Festival haudokpa lakiba India gi President Ramnath Kovind na phongdokre. Sangai kumai gi manung chana ngasidagi hauduna konung lampakta laiba City Convention Center da pangthokadaba Northeast Development Summit haudokpa gi thauramda saruk yaraduna President Ramnath Kovind na wafamasi phongdokhibani. Summit haudokpagi thauram maduda President Ramnath Kovind na makha taraduna malemgi mafam ataida asigumba piklabasu furup kaya culture kaya punna laiminariba mafam ase leiramloi. Awang nongpoki lamdam ase Southeast Asia amasung atopa region sing yaunabagi thong oibada natana ACIS policy gi mayon pugadori mafamni haiki. Summit haudokpagi thauram maduda Manipur gi Governor Dr. Nazma Heptullah, Government of India के Commerce and Industry Minister Suresh Prabhu, Minister of State for Tourism K.J. Alphonse, Minister of State for Civil Aviation Jayant Sinha, Bangladesh के Civil Aviation and Tourism Minister Rashid Khan Menon, Nagaland के Chief Minister T.R. Jailyang, Arunachal Pradesh के Chief Minister Pema Khandu, Assam के Chief Minister Sarbanand Sonowal, Manipur के Chief Minister N. Biren Yauna, United Nations के Resident Coordinator Yuri Afanasiev, Niti Aayog के Vice Chairman Dr. Rajiv Kumar, Patanjali Ayurved के Managing Director Acharya Balkrishna, State के Minister, MLA Makok Thongba Civil amasung Police के Officials Singsu Sarukyaki. Government of Manipur, India Foundation amasung Commerce of Industries, Government of Manipur na sinduna hayeng fawba chathagadawriba Development Summit haudokpa duda lamdam asida hiram kayada business tawriba miyoi sing India amasung mapalaibak singdagi lakpa entrepreneur businessman kyana Sarukyaki.
Central to the Government of India's approach to the development of Northeast is an urgent and speedy enhancement of connectivity. This is a multi-modal program across land, water and air. The sense of connect with the Northeast gives every one of us in this room a stake in the region. It does not matter whether we are from the Northeast, from other parts of India, or indeed from other countries connected by culture and geography, history and trade to the Northeast. The development of the Northeast is a shared enterprise. Summit Haudopagi Tauramaduda Sarugyakivi, Governor Dr. Nazma Heptulana, Awang Nongpuk Lamdambu, Taibang Mapuna Sembiramba, Lairam Leni, Haina Singthaki. Governor Dr. Nazma Heptulana Makatana, Manipur se Lamkoipam Ama Oibagi, Chap Chaba Magun Laiba Mafamamani. Lamkoifam Amagi, Magun Chap Chana Laiba Mafamasi, Malem Pumbaga Samna Hanabagi Damag, Nongtak Amasung Kangpagi Lambi Sema Matautai, Haiki. Manipur ki manung hanjinba mfam singda analayang ki khudong chaba phanghanaba Prime Minister Narendra Modi da taksinduna lakli haiba wafam su Governor na thamki Thoramadu da sargyakiba Arunachal Pradesh, Nagaland, Assam amsung Manipur ki Chief Minister singna summit aduda sarugyakiba mapalam gi mihut singda awang nongpuk lamdamda lalol itik amasung industry singling khatnabagi damak invest topiu haina paujen ki Nakol amaromda Thoramadu da sarugyakiba Minister of State for Civil Aviation Jayant Sinhana, Manipur dagi Delhi fawbagi direct flight lairagani, awang nongpok lamdam singasi aeroplane gi kuthangda phaunanaba anoba nongthaki lambi maudrani thoi semle. Mission Uran gi makhada awang nongpok lamdam gi damak airport taramapan amasung heliport taret semgat lagani, masida Manipur gi more amadi atai mafam sing yauri haiki. And in the coming days, we are going to use digital connectivity for virtual classroom covering every district headquarters of the state. This will ensure high quality education in the smaller cities and schools also in the district. We are planning to train young people in various areas like tourism, hospitality, sports, textile, pottery, cane and bamboo craft, stone carving, block painting, hand embroidery, tribal arts and crafts. Others very soon. But all this cannot happen. We have to have the PPP model. Nakalamaram the Infal da Hanboy Nangase Yuk Thunglakraba, India ki President Ramnath Kovind gi Nubenini ki Khongchet Asibu Yaning the Fongdok Laduna. Gorkom Nangase Ayuk Pung Taruk Haying Ayuk Pung Nipan Fauba Kaukiba, Pung Kun Taruki, General Strike na, Maram Oiraga, Lamdamasagi Nomagi Oiba, Mahosagi Punsida, Jauna Akaiba Pikre. Lambida meet Chatna Bagichang, Satina Hantaki. Infal Manung Amasung, Masi Akoibada Ladyba, Dukan Sing, Tong Lonaki. School, college, bank yauna, government office, Ayambana Tong Hangna Kide. Passenger Puba Gari Amadi, public transport sing Amada Chain Kide. Maruaina Manipur gi Senmit Londa, Kwaidigi Achauba Mapamama Oiriba, Imphal gi Kwairamban Ima Kaitel Kuntak Lan Sibaga Manaki. Adum Oinamag, Hingnabagi Lanfamda, no Magichara Talhudaba Yadabana Maram Oiraga, Lambigi Chidaita, Insang Napi Amadi, Pochayon bi Ima Karadi, Adumak Toknaraki. Loinana, Lanai Gari Karadi Adumak Jenaki. Sangai Festival Gamari Lainana India ki President Ramnath Kovind na Manipur da lakpabu yaning da bafongdok poina lo na thingkraba lalhulup korkom na kaukiba Manipur ban na maram oidona ngasi Besnupur district tasu chawna chaitheng pikhi kaithel famna khide lambida passenger puba gari mata chena khide school college thong lo na khiedubu ban asina maram oiraga pamdaba thodok thokpagi paudi lekhide. Chief Minister Nongthombam Biren Singh na Manipur Trade and Expo Center ngasi Lamboy Khongnang Khongda hodokre. Thoramaduda Textiles, Commerce and Industry, Works, Power, RD&PR amadi IPR Minister TS Biswajit na wangang laduna ngasi nauna sangariba Expo Center asina awang nongpuk lamdamgi khwaidagi chawba center ama oibaga loinana government asina state asigi senmit londa chakhwat hannaba center asi chakhwat hangani haiki.
Mahakna local artisan amadi craftsmen singbu sakhangnabagidamag government Mission Economic Empowerment in Traditional Artisans and Craftsmen su semgatkibani haiki. Expo sida stall Chanipan Yankhairomna punna saruk yari. Traditional artisan aduga amadi craftsmen singsi promote tawna bahadana aikogi mitak haiba mission nama semi mapandagi funding lawna bus honari ana aikogi leiriba demand create tawani demand create torgadi akoi leiriba market leirigadi akoi leiriba praja sing house wall handicraft ki amadi leiriba artisan singsi puthoiba akogi helungi oro any product si akoina adaida like say Delhi da oiba natra anywhere warehouse kumbas hare har kanda koi posi paisa la thamakanda akogi online da posi yonana ba amadi toan ba pamesi nar kan posi yola le har kanda akogi economy hengana ba aduga akoi livelihood akoi kono singji hengana ba gi mission amada janghila ko posini Sangai Festival ga mari leinana lambi gi ahongba khara laigani amadi gari khampham gi ahongba khara laigani haina Directorate of Transport na thadorok pachero lamana khangalakli Hapta Kangjibung Palace Compound Lamboi Khonangkhong amadi Khumalampak Sports Complex amadi Koirengai da pangthokadoriba festival siga mari leinana Sanjen Thong landuna chatpada nongchuptagi nongpoklomda one way traffic amasung diversion leigani Naurem Thongdagi Iroi Semba Chingjin Faubada nongpoktagi nongchuklomda one way traffic Iroi Sembagi Ching Mapadagi Makhata Nagari amata changhaloi Sanjen Thong amadi Andro Parking Mafamdagi Makhata Nagari changba yararoi Hari Khagok Makhongdagi Sangai Venue Fauba Gari Changba Yaroi Festival gi main venue oriba Hapta Kangjibungi akoibada gari amata khamba yaroi Loinana Khumalampak ta chathariba festival asigidamag Minu Thongi Southern Gate tagi changlaga Dinku Road ki main stadium gate ta thorakadabani haina cherolasina khangalakli Manipur Peace and Integrity Mapi Council gi chahi khudingi chathaduna lakpa thauramama oriba See the place and meet the people Hainaming Thonba Thoram, Sanapati District ki Makhel the Pangthokre. Haukiba November Taramapanda, Haumi Research Guild Manipurga Punakutsam Naduna Pangthokiba Thoramaduda, Mapi Council ki members Singna Amadi, Makai Kulgi Authority na Makhel Kulgi Puwariga, Mari Lainaba Wari Kayamadi, Kulgi Chakwat Thorangi Matangda, Wakaya Kanaki. Thoramaduda, Makai Kulgi Lambi Sorok, Analayang Sangamadi Mahailoi Sang Singasi, Matamgat Chanaba Mong the Semgat Piu Haina, Mari Lainaba Singi Mafam the Thamki. Sangai Festival gi Jackson Thorang Lokat Poi na Imphal District Police Commando Maditaruk Suba, Assam Rifles na Kongpal area da Thiba Humbagi Thabak Chathabada, PLA gi bailout ani Phakre. Harabamio ani tudi Thongam Gyanendro alias Ibomcha Singh Chahi Yankai Taret Apok PTH Yaima Singh Thangmaiban Polem Lekai Masung Kabrabam Lele Singh Chahi Yankai Nithoi Apokpa Ke Gaurabidu Singh Thangmaiban Kabrabam Lekai Degini Makoi Animak PLA gi worker ngaktani Haribo operation asi ngasenung thilpung mari dagi chathaba haubani amadi Imphal SP Kabib Ke gi meeting makhada additional SP Wungpam Kasar DSP Commando Robinson Khamnam DSP Ops RK Saklemba Commando CB Lunthang Vai Fayamadi SI Utam Yauna Chathakipani Matang asida break amalautage break ki matungda Tripura gi Borjung Nagar da Tripura State Rifles ki trooper amana journalist samubu nongmaina kaptuna hatlambagi pawmadi Manipur amasung malengi tongan ba I paw sing puduna lakchage Impact News bu meeting tatun lebi Mayambu amuka hana taram nokchari bulletin sigi makhata ba paw miyam pizari Tripura gi Borjung Nagar da Tripura State Rifles TSR gi trooper amana nongmaina kapada journalist amalekidre Siandan Patrika Hariba Pauche Sigi reporter ama oiramba Sudip Datta Bhomik ka wafam amada marai yetnarambadagi TSR 2nd Battalion ki commandant ki bodyguard oriba Tapan Dev Varmana nomaina kapada laikhidabani laikhidrabagi hakchang adu Govinda Ballabh Pant Medical College and Hospital da postmortem taunabagi damak pukre Ningsing bayai chahi asige September kundasu Shantanu Bhomik koba television journalist samabu Political party amagi thawmi singna hatkibagi thawdok laikhrabani Tayola matumna tathagadaba India amadi Myanmar gi lanmi punna lan oraiminabagi thawram ngarangdagi Meghalaya da hudokre
Meghalaya ki Shillong da leiba Umroi Cantonment ki State of the Art Joint Training Note da lakliba thangju numit fawba numit taruk ni chupna chathagadaba India Myanmar bilateral army exercise imbak asida Myanmar ki army taramanga amadi Indian army tarukna punna saruk yari. General Officer Commanding Red Horns Division Major General P.S. Bhelna Myanmar amadi Indian Army contingent sing adu taramna oki. Brigadier S. Murugesana India ki Army sing luchingli Army ki paumana hai India Myanmar bilateral army exercise hainiming thonba lan oraibadu yumlo na balebak ani ki marakta lanmi ki marakta lainaba mari phagat hannaba amasung hena naksin na hannaba sinbani. Numit tarugni ki training exercise aduna Myanmar lanmi da United Nations ki santi ngakpagi thabak thoram singi matang dasu training pigani. India amadi Myanmar lebani ki marakta nominini chupna chathagadaba interregional media interaction lakliba November 13 tagi 19 fawba Prime Minister Narendra Modi na saruk yaduna Imphal Hotel ki sangai hall pangthok lagani. Mifamasi chaliba chahi asigi haukiba September 5 dagi 3 fawba Republic of the Union of Myanmar ki President U Tin Kyaw amadi India ki Prime Minister Narendra Modi ani ki marakta pangthokiba mifamadugi makhacha tharakpoina sangai festival manungda mifamasi pangthokadabani mifamasida Myanmar ki journalist taranithoi India ki journalist manga amadi local media singi marakta interaction pangthokani interaction ase media ki thabak thoram singda lebak anina cooperation pinaba amadi bhab taminaba access policy amadi regional connectivity da media ki thaudang haiba hiram sing asida khanagani. Panbayabadi mifamasi mai pangna pangthoknaba IPR Minister T.S. Biswajit na luchingduna haukiba November 19 da mifam pangthoktuna khanarakibani. Communist Party of India Marxist ki Maya Imphal Local Conference haukiba tang taramapanda Maya Imphal Thana da leiba Khuman Mahaikol School da pangthokre. Conference asida party ki State Secretary Comrade Sarat Salam amasung Secretariat Member Comrade Khetrimayum Santa Susur kyaki. Conference asina Maya Imphal area amasung koibada leiba ngami singda ising ichawna mang takhan kiba nga amasung lanthumgi matik chaba compensation pihan bahaiba wafam yawna warep kya lauki. Conference na miyoy mapan na saba Local Committee ama khan khaina Communist Party of India Marxist na thadar pachero lamana khangalakli. More phawduna cheliba National Highway 2 gi 8 Moljang khul manakta IED malairamle IED adu more da laiba KLP AR post ki taramathoi suba Assam Rifles na ngasi ayuk pung 8 makai taba matamda patrolling chatlingai da thengnarakibani. KLP AR post amasung Mongjang khul phawduna cheliba National Highway 2 gi lambi mataida sakhangdaba singna thamlamba IED adu haujik phawbgi oina lokthokpa ngamdri yengbada mapangal kanba manba IED du lokthoknaba bomb squad ngairi hairi. Ngasi nomagi sanabagi pauda taret suba Manipur Sangai Festival gi saruk amoiriba Indigenous Games amadi Adventure Sport ngasi dagi Kumalampak Sports Complex da haudokre. Department of Youth Affairs and Sports na sinduna ngasi dagi haukiba Indigenous Games and Adventure Sports asida Kang Jaibi Mukna Kangjai Arambai Sagol Kangjai Adventure Sports Mandalay amasung Manipur anina nupi gi marup mapangoiba football amadi nupa gi marup mapangi sepak takraw matching Muay Thai horse riding hot air balloon amadi angling khoi chokpagi competition asina mapungoiba thoram sing oiri. Ngasi pangthoki ba thoram aduda Yas amadi IFCD gi Minister Letpa Hawkip Yas ki Commissioner H Dilip IS amadi Manipur Horse Riding and Polo Association ki Senior Advisor Dr. K.S. Chaurajit Kaloinana Yas ki masaknaraba miyoy kyana sargyaki. Indigenous Games haiba akhoi gi asumba akhoi furuki kangbu sigi sanabase not only sports akhoi gi culture su oi akhoi prithvi da masak takpa akhoi gi identity su oi akhoi na phanayamna haidana laudana la asu akhoi gi culture isagi identity asumba Indigenous Games
asumba mayam sina khoi prithvi da saktak pani Taramathoi suba Manipur International Polo Tournament hayengdagi Imphal gi Mapal Kangjibung da pangthokpa hauragani. Pangthokadoriba tournament asigi pool A da India team B, Manipur Polo team, Morocco Polo team amadi England Polo team na saruk yabagaloinana pool B dana USA Polo team, Argentina Polo team amsung India Polo team A na saruk yari. India team B, Manipur team da POG T Pradeep Kumar S Bimol, K Jogendra L Atangba masung TS Jacob na saruk yari. Ngasi Manipur Horse Riding and Polo Association ki President H Dilip IS samadi tournament asigi publicity committee ki chairman N Tombirat kaloinana association asigi masaknar ba miyoi kaya galoinana pangthokiba Paumi Singha unabagi thoramaduda publicity committee ki chairman na hayengdagi pangthokpa hogadoriba polo tournament asigi sem saba punamak loire haiba wafamasi miyam da thamki mapandigi laiba polo team di Argentina lae England lae Morocco yaure USA yaure aduga India gi team A sima Indian Polo Association na sponsor tor moidagi lakpani moina samakpani aduga India team B sina Manipur ni thagon chamaga kun accommodate tawi yai adubu hauji polo sanabe aba Manipur gi club singdagi akoi local club dagi Manipuri poni chamaga tariyati huji leire Chahi asigi oina ngasidagi pangthokpa hokiba taret suba Manipur Sangai Festival ga mari leinana ahum suba International Invitational Kang Tournament ta Manipur mai pakre ngasi Singjamai da leiba Singjamai Kangsang da sanakiba Kang Tournament asigi ahanba leg match amada Manipur na yamna lakchana kasarbu panjal kunmari tareta mai thiba piba ngamki Arts and Culture, Tourism amadi Youth Affairs and Sports ki mitiyang makhada Manipur Kang Association na sinuna chathariba Kang Tournament asida Bangladesh, Jiribam, Hailakandi, Hojai, Kasar, Myanmar amadi Yumbu Manipur gi nupa kangkhut taret na sarukyari hayeng sanagadaba Kang Tournament asigi ani subaling match da Bangladesh amadi Jiribam anina Singjamai Kangsang da lamba tawnagani Manipur Kang Association asinduna ngasidagi kunipan suba dhana manjuri Invitational Women's Kang Tournament Kumalampak leiba Manipur Kang Sangda sanaba hokre Kang Tournament asigi ngasi ahanba sanakiba leg match aduda Bangladesh ki nupi kangkhut na Jiribam gi nupi kangkhut puk panjal Nepan mangada maithiba piba ngomki nupi gi oiba Kang Tournament asida Adult Kang Union Thangwiban Hailakandi Kangkhut Hojai Kangkhut amadi Kasar Kangkhut na group A da duga Jiribam Kangkhut Gopal Deva Kangkhut Yai School amadi Bangladesh Kangkhut na group B da taminaduna jathariba Kang Tournament asigi semi final changnanaba group single leg match singda akan balamba tawnari hayeng Kang Tournament asigi sanagadaba nisbalikta Adult Kang Union Thangwiban amasung Hailakandi Kangkhut anina lamba tawnaragani Indian Women Football League ki saru kamoina tha se tang kuntarukta Maharashtra ki Kolhapur sanagadaba football match saru yagadaba Salai Kripsa Women Football Club Naremthong ki sanaroi madi official sing opagi thoram ama pangthokre Terada leiba Salai Holdings Private Limited ki loi sang da pangthokiba thoram aduda sanaroi madi official sing da Salai gi market ki football kit sing yenthoki Thase kuntarukta Punjab ta sanagadoriba match si tharaga Salai Kripsa Women Football Club ki sanaroi singna puna match taruk sanagadoribani ngasigi thoramadu saruyakhiba Salai Holdings Private Limited ki chairman Narengbam Samarjitna picture abasu lamdamasi sanakhonaba amadi culture na malem da saktakli Indian Women Football League ki damak Imphal thadoklagadaba Salai Kripsa gi players singsu lamdam asibu miyam da saktaklangani thaje haina mahakna players singi pungning thawatki Nungsirabi player ichal singsi makoigi mamingbo akoi sengna haijade makoi se akoina charainu haiba mingthola akoina pijai makoi khudimakse akoina charainu haiba pot se akoibu konbiriba nawyok piriba nungsiraba iramdam asige milu pirang taithoknabagi damakta sem sariba palem ima magi momon minok tamnanabagi damakta masa amasu oiba akoi singa khona jarakpa asida Sige mahi sisu poraknabagi magi khongthang ama oina ngasige charainu ichal singsina ai liksida chatlaga mai pakpa porakani haibagi achet pai thajaba akoi thamjai
अरोइबदा बुलेटिन से हेडलाइंस अमुहनम याम थमसकी नुमित तरानी चुमना चथगदबा मणिपुर संगाई फेस्टिवल 2017 हफ्ता कांगजेबुंग अमदि भैगा चंद्र ओपन एयर थिएटर दा हराउ तयामबग लुइनना हौदोखरे लाइबाग असगी प्रेसिडेंट रामनाथ कोविंद नुबिनिनी चुमना चथगदबा अहानबा नॉर्थ ईस्ट डेवलपमेंट समिट ngasi सिटी कन्वेंशन सेंटर इम्फाल दा हौदोखरे अवांग नोंपोक लमदम की ख्वाइदगी चावगा सेंटर अमोरिबा मणिपुर ट्रेड एंड एक्सपोर्ट सेंटर ngasi लंबोई खोंगनांगखोंदा चीफ मिनिस्टर एन बिरेन हांगदोखरे अमसुंग चयोल अमचुमना चथगदबा इंडिया अमदि म्यांमार गी लानी सिंगे पुनबलान ओरामिनबगी थौरम ngarangdagi मेघालय दा हौदोखरे